Imes pada miyeng tabiri basingbu ahan waktada binitana taram noksa bagaloyena kurumjari. Hauzik pada masigi maroya pau thamjari. Rashtriya Ekta Divas National Unity Day thoram pangthokna kre. Low lok paloira matung manama sing thajinaba Chief Minister N. Biren Alomi Singda appeal tokre. Make mental health and well-being for all a global priority haibada yumpham moidina World Mental Health Day 2022 pangthokre. Loinana Gujarat ki cable bridge tatpagi thodota sikhiba migi masing chamni kumathoi yokre. Mapungoi Paulo Birase. Ngasi Manipur Sarkar na sinduna ahanba Manipur Rifles ki parade ground da Rashtriya Ekta Divas palan thoram pangthokre. Thoram aduda athoiba mitunglen oikiba Chief Minister Nongthombam Biren Singhana thoranga marilena Manipur Rifles MR Indian Reserve Battalion IRB Border Security Force BSF Central Reserve Police Force CRPF Assam Rifles ARG personnel sing na saruk yaduna mass pass ki bagaloina tonga ba contingent sing na piba mass pass ki salami okay. Chief Minister na ahamba Manipur Rifles ke parade ground na pangthokpa Rashtriya Ekta Divas palan thoranga marilena phongdokibada Aikoi Bharat Bashiyama oina thoramasi yamna lumna lohaningi sarkar gi maikai dagi su official singa thoramasi mapung phana saruk yashi haiba wafam thamke. Chief Minister na makha taraduna Bharat haiba lebak asida aikoi leirambagi amadi Manipur haiba state asida aikoi poklambagi malemda chauthokna hingba ngamlibani aikoi puna hingminaba tamsi puna chakhotminaba honaminasi Jati amaga matam punamaktai kai khumnasi jati amana jati amabu namthanabagi wakhaladu aikhogi wakhalondagi lapna thamkisi hauji aikhogi Bharat chakhot lambida kumang yangna changsilibani center da lengak sasan toriba BJP gi Prime Minister Narendra Modi gi lengak lakpadagi lebak asi malemgi miyamna nongmagi sakkhangba hengalaklibani Prime Minister gi awang nongpa lamdam chakhotnaba mangliba manglanasi mangphawnaba aikoi puna honaminasi Hauzik awang nongpo lamdamda nongthaki lambida nauna uran scheme gi makhada stay amaga phawna bangamle ngarang Imphal Aizol flight service hangdokre loinana mamangda Imphal Arunachal Pradesh flight service su hangdokre athuba matamda Imphal Silchar flight service su leiragani haike taramadda CM na lebak asigi apunba saktaw ngaknaba wasaksu lauki maramdi Bharat taiba lebak sida aikoi leirambagi Manipur have a stage they koi poem bagi ngasi koi with dignity Prithivida Jati mani state mani India gi citizen mani na koi am sauthong lebung amin punna minna batamse punna saukhon minna na bahona minase Jati amaga koi respect on minase amana babu namthaba amana mu dominant tongna bagi wakholo le koi mind gi lokukse Manipur hujik fajana mangda chatlaba state amani Northeast ngarang magai sumaina uran gi makhada akoi Arunachal Pradesh samnaba hokre flight laikre ngarang Imphal Mizoram koi flight launch tore Imphal Silchar atuba matamda akoi leirani adu hujik Arunachal Assam Nagaland Manipur Lairiba Sikkim simayam je koi interconnectivity Taramadu Chief Minister N. Biren State mathau toriba CIF CRPF BSF ARna singba makok thongbo official singmadi personnel singbo makhoigi mathauda puning changbagi damak thagatpa phongdokhi loinana Taramadu Cabinet Minister MLA sing civil amadi tongan security force singi makok thongba official singsu saryakhi Amaromda National Unity Day gi thoram sector headquarter SSQ BSF CI Operation Manipur ki DIG Dinesh Singha Rawat ki miyang makhada BSF koirengai na sinduna Rashtriya Ekta Divas
National Unity Day gi thoram pangthokre ngasi pangthokiba thoram aduga marilena Swachh Bharat Cleanliness Drive amasu BSF Koirengai manungda pangthokpaga loyena cycle rally amasu DIG Dinesh Singha Rawat na campus asidagi lamthaki lamthabagi thoram aduda 29 Battalion BSF ki commandant Sonam Sharing 29 Battalion BSF ki troops sing amadi SISQ BSF ki troops sing na saruk yaki loyena Run for Unity ki program amasu SISQ DIG SISQ BSF amadi 29 Battalion BSF ki officer sing BSF ki troops sing Carmel Jyoti Orphanage Home amadi Divine School Luang Sangbong ki oja amadi mahiroi sing BSF ki ex servicemen amadi imung manung sing na saruk yakhibaga loyena Chain for Unity haina mingthonba program amasu BSF campus manungda pangthokhi Apun by India ama saganaba honabada Sardar Vallabhbhai Patel amadi Lebak asigi Prime Minister Oirambi Indira Gandhi da loramba thodang sing adu singtha ningai ni haina Manipur gi hanagi Chief Minister Okram Ibobina phongdokre wafam asing ase Manipur Pradesh Congress Committee na sinduna Congress Bhawan da pangthokpa Sardar Vallabhbhai Patel gi chamni futare chuba mapok kumon amasung Indira Gandhi gi 39 suba laikhidabagi ningsing thoramda o Ibobina phongdokhibani Thoramadu AICC ki steering committee ki member Gaikhangam party asiga dai thopuba singsu sarugyaki thorongi charomo oina laikhidraba lusing bani ki mafamda laisu katuna ikai khumnaba utpagaloyena lebak asiga punba saktam ngaknaba wasaksu lauki Kuki Chin Mijo Kangluki Lorok Matungi Kumai Kut Festival na lakpada Manipur ki Governor La Ganeshana Manipur ki miyam maruina Kuki Chin Mijo Kanglup sing dayai papauzal pirakli Festival asi Kanglup asigi khwaidagi chauba kumai singi manungda amani kumai asida Kanglup asigi miyamna sembiba mapuda phau mahai marong mahai sumna palhanduna ningthina lokpa ngamjabagi damak thagatpaga loyena khurumjari masina dharma jat ki apanba et pasing mathakta shanti nungayai phaba amatoibagi saktam du symbolize tori haina su Governor La Ganeshan gi paujal da palle Chief Minister N Birena su Kuki Chin Mijo Ichilinau singi sauraba kumai Jabang Kut na lakpada Kanglup asigi amadi Manipur gi miyam da yai pauzal pirakli Chief Minister gi pauzal da mahakna hai kumai asi low lokpa loibagi khuda amadi sembiba mapubu thagatjabani masida nupi angang naha ahal punamakna saruk yaminaduna traditional dance isai amadi atai thoram pangthokli kumai asi boy khoi Kanglup khudina saruk yaminaduna shanti amadi amatoibagi pauzal sandokpada mateng pangminarasi hainasu Chief Minister na phongdokhi Sim Kuki Mijo Ichilinau sing ngasi nation building da aduga state sigi apun bagi saktam sagana mohana bada lawliba thogdang punumakku sarkar sina madi gi maikai dagi sakhang bagaloina na miyam da thagatpa nungaiba phongdokchari loina lakadaba punsi dasu ekhoi masel mamang sahi manga da ekhoi masel amatoina tana dinaraga afaba Manipur ma Santi leiba Manipur ma sem ki bagum lakadaba sahi matungi sahi manga amadi lakadaba punsigi lehawriba mayam lakadaba mayam sida koi amatoina ingni samna santi leina hingminena bagi wakalon do ishornai koi punamakta good festival na lakwe loina pibo resunu haidana ai korumjari loina amkahna sinku kimijo silinau singi sigumba yai faraba nungairaba festival asida ai miyam da ya proposal pije Lawmi singna low lokpa loira matungda lawbuk sing hangna thambagi mahutta atopa manama sing yansang thajinaba Chief Minister N Birena Lawmi singda apel torakli wafamasi Department of Agriculture na sinduna Imphal gi City Convention da pangthokpa Submission on Agricultural Mechanization SMAM gi makhada Farm Machineries and Implements yenthokpa amadi demonstration utpagi thoramda athoiba mithungla ekiba Chief Minister N Birena phongdokhibani Ngasigi Tharamadуда Agriculture Minister T.S. Biswajit, Agriculture Commissioner R.K. Dinesh, Hill Area Committee Chairman Diganglu Gangmai, MLA Singh T. Robindro, Sapang Kunjakishore, L.M. Khaute, K.S. Ibomja, T.S. Arun Kumar Amadi Dr. Wairade Shyam Susaruyaki. Tharamadуда Chief Minister Makhatana Phongdokhibada, Low Lokpa Loiraga Thanaba Maru Marang Singlengana Pigani, Masigidama Kada Minor Irrigation Department Gimyoi Singh Yauraga, Committee Ama Semlagani, Ising Yawat Palaitana by MI Department Ising Pinabahonagani Hainasu, Chief Minister na Phongdokhi. Tungda Chief Minister N Birena, Bagachandra Open Air Theatre Amadi, Mapal Kangjai Bungda, Sangai Festival Gidamal Sangal Sagaliba Sing Yingsin Ki.
Kindness Manipurna Sinduna Homlak Suboina Imasing the Kudol Tamba Madi Chakoba Thoram Langjing Achobada Leba Oles Homda Pangtokre. Taramaduda A. Sada Devi, President of BJP Manipur Pradesh Sumati Chograkpam, Advisor Oles Home, Langjing Achoba, Suras Adhikari, Provider Iramdam Infra and Manipur Fitness Club, Rakesh Moirangthem, Manipur Filmmaker Amadi, Paujai Gangmaina Matangsina, Atoy Mitunglen, Taramapu Amadi, Akana Mitunglen, Oyasharu Yaki. Taranga Marilena A. Sada Devina Hai, Aikogi Pai Pusing a Tambiram Basana Ganglon, Takshikashi, Togolon Bevar Singasi, Hogolak Liba, Masigi Mirol Sing Nangakna, Jalhaningi, Maru in a new pacing a pigling a degi hona masasing Ahalaman, Mamamapa, Mabung Passing, Takshikashi 9, Loina Batambiba, Matautai Pongdoki. Homa Sibus a line of honori busing book, hiding a letter Tagali, Apopi Ima Katana Agi, Manate. Pangal Mayang Tarak Labi, Asonbi Ima Singbo Aigi, Mani, Amadi, Ekoigi Ima, Ngagtani Haiduna Loriba, Tamzani, wherever Tabak Asi, Ekoina, Puning Togapam to E. Loyana, Sarkagi Makai de Karitoba Yabage, Haibadu, Tanaraga, Mateng Pangnaba Honagani, Haina, Mahana Tazaba Sutamki. Aduna mana tauba mana pangzabani aduna mama amagi Ekoigi Laiba Kun City, Pichibi Laiba Lai Punamakna. Ekogi masai lak kana mo challenge karosu mama hai beski lego uchel sidi o ngaroi da bani aduna ekoi angamba imaibel sinda pangjage adu imaibel sinsu yam nungai na haksang kana na da yetana chahi kaya changna ekoi leiriba matung tawa kaya da chako bosi yaumin na isi aina haijara da puno Hayeng Pawba Tagadaba, Chabangkut Festival, Lisingani Kunitoingasi, Moregi Gangam, Lantol Grounda, Morekut Committee, Sinduna Hodokre, Nasi Ayu Hodokiba Kutoramda, Reverend Francis Joseph Dal, Paris Presna, Opening Prayer Toki, Luena, Morekut Committee Chairman, Victor Limtang, Riban Kaltunamadi, Balun Tagatuna, Toramadu Hodoki. Tarongi Shoromo in a cookie singing Naki Oiba, Masana Singh Pangtoki, Tarongi Makasa Tarak Boyna Numidangi Matamdasu, More the Lady Batongan Tongamba CSO Singi, Losing Basing Yauna, Makata Batoram Singh Pangtokani, Loyana, Good Toranga Marilena Ngasi Pangtokiba, Masana Kayada Makomatang Takrabasingda, Manama Tomiantopagi Toramsu, Pangtokani Haidi. District Mental Health Program District Health Society Impal East na Sinduna World Mental Health Day 2022 gi thorong ngasi Impal East District ki manungchan na leiba Sawombung da leiba Biramangol College da pangthokre sahi asi yoina thamliba wakhalon make mental health and well-being for all a global priority haibas da yumpham oraga pangthokiba thoramaduda Impal East District ki Additional District Magistrate NG Jogendro College Asigi Principal Loyana National Awardee Dr. Ohong Changbam Surenjit, District Mission Director CMO Impal East Dr. Laurembam Indira, DNO DMISP Impal East Dr. MS Habir Amasung, Senior Secretaries DNO DMISP Chandel Dr. Kangembam Robindrona, Maroeba Mitunglansing Oina Saruk Yaki. Pangthok kiba tharamadui matangda wangang laduna DNO DMISP Impal East Dr. MS Habir Nahai, World Mental Health Day asi sahi kudingi tongan-tongan bawa wakhalon ngaloyana pangthokna lakli handak sahi yoyan thamliba wakhalon asigi makada hogolagliba mahiro yauna naha kayada mental health ki matangda ningthina wakhal tahana pandamda Biramangol College asi khangatuna thoramasi pangthokpani Mental health habasi sahi angang han khakna maruiba hingbada sangba saru amani hogolagliba naha kaya Pungning Wakalga Marilenaba, Anaba Kaya Naba Tenari, Maramaduna, Hiramasi Matanga Nintina Wakal Tahanba Changi Pongdoki. Dr. Sabina Makata Nahai Nasi Pangtoliba Toramasigi Makata Tarakpo Oina, Block level da Taronka Pangtonaba Sem Sare, Loena Health and Wellness Center Shinkangatuna, Mental Health Matanga Miamda Kudong Java Pinaba Honari, Masig Matata Asa Wakal Singbo, Nintina Training Piduna. Kunaya sida puning wakalgi anaba kaya galoina duna laiba miyoy sing matam sana khangdokuna ningthina layeng jathanaba pandam thamli phongdoki pagi param thirasi pugi puram khanglasi ipa laidi ahakpa ipu lai arubabu thirasi isagi laining khanglasi chana mahi laining na yaifare haiba pandamda chana mahi laining salai kaksing malia form palcha lising ahum samri taramanga meragi marini chanba saichatna
September 13 kumja lising ani tara sapong jaduna nomaizing khuding satharakpa yaitin gi thoram ngarang numidang kaksing laithagol lekai da leiba kha kanglei panthoibi gi sanglenda pangthokre pena asaiba naure malengan bana leisembi imabu saitha pena gi sayek saktuna haudokiba thoramadu salai kaksingi luching purel mangangcha rajen amasung M Priyo Kumar anina sanamahi laining gi matangda maroiba waphamsing phongdoknaki mangangcha rajena hai aikhoi gi ipai pusing gi laining liklam hangatna yengduna inat laining da hanjinbagi matamadu oire ngasidi kaksing lamdamdasu salai kaksingi hona jamalna inat laining bu na thaiduna chatluraba kayasu sanamahi laining da hanjinba haunarakle ipai pusingi laining da hanjilakpa igi iram pagi param thirakpa sina manglomda sangsinba manipuri khunayama malemama purakpa ngamlagani sanamahi laining na athoiba laining ni haibasi aikoi ningsinglasi haina phongdokhi Hokiba tang kuntarukta sengmai turel dagi sina phangkraba kaksing mayai lekai yaikhom pareng dagi nganba khetrimayum apokpa KSS nabakishona lekhidabada kaksing makha high school gi teaching non teaching staff madi mahiroi singna awaba phongdokre ngasi school sta pangthokpa awaba phongdokpa duda saruk yakhiba singna laikhidrabagi thawaina isorgi khuya khada ingna sikna leiruna ba mina ama tumina leptuna thongni jakhi 15 Finance amadi Third State Finance ki senthangna Moirang Municipal Council manung de leiriba ward 32 asida rainwater harvesting tank amadi dran chanbagi paikhalakliba thabak sing MLA Moirang Thongam Santina koina chatuna yengsingkre thabak sing aduda asoiba kya leiramle ngarang numida waram chatkiba yengsing khongsa aduda MLA Thongam Santina phongdokibada Moirang Municipal Council toramliba thaba si yamna phajadre rainwater harvesting tank ama sanabagi cost asi lakh 3,9,000 aduga drain amagi asangba chammarfu fitta cost lakh 2,000 hairiba singasi koina chatuna yenglubada thabak loisindriba khara suleiramle aduga drain kharadi yum kharagi personal drain oina chanbasu thengnare maramaduna Moirang Municipal Council asigi maroiba miyoi singa athu matamda unaraga makhoigi asoiba si semdoknaba hairagani phongdokhi yengsing khongsa duda Moirang Municipal Council staff sing kharasu saruk yakhi Indian Red Cross Society IRCS Bisnupur District Branch ki Tarasuba Foundation Day kam GB meeting DC Bisnupur ki conference hall danga si pangthokre Taramaduda DC Bisnupur soiriba IRCS Bisnupur District Branch ki President Laurembam Bikram IS Chairman Dr. Wahengbam Gulapi AC2 DC Ijaz Hassan athoy mitunglan amadi tarama po ina saruk yakhi Taramaduda IRCS Bisnupur District Branch ki mamang sahi singda pangthokiba thabak thoram sing amadi senba pathoktuna punna khangminaraba matungda IRCS branch asigi nauna thaupuda miyoi sing mikhal tawdna khanki lenga ki loisangi maikaidagi president soiriba DC Bisnupurna ADC bu vice president oina nominate tawki loyena chahi gi oiba souvenir amasu release tawki nauna thaupuna bakhalaba singdi chairman oina Dr. Wahengbam Gulapi secretary oina Dr. Huidrom Roman treasurer oina Thoksom Netaji ni khankre hairi Manipur film producer singna punsinduna semba malang kaithel haina mingthonba OTT platform amangarang October gi tang kuntra nomaijin numiki nungthil pung mari makhai taba matamda Dian College campus da leba film producer director Ojit Babu Ningthaujang gi yumda film forum Manipur gi chairman L Sujakanta Sharma na launch tawbagi thoram pangthokre tharamadu Manipur film gi sangnaraba film director producer singna saruk yakhi platform asida November thagi tang manga thangja numittagi hauduna Manipuri feature film EI Thaki Thambal Maikhum Hapugi Mondrang amadi Bigol Live na singba film sing mathang thaba horagani hairi OTT platform asigi loyena masigi media partner oigadoriba Malang Kaithal YouTube channel Malang Kaithal Facebook page amadi Instagram su launch tawki Thangta for an ethnical way of living haiba pandamda Hokiba October 13 hauduna lakadoriba November 15 thangtagi numit phawba chathagadaba thangtagi numit thabungi charo ama oina tongan malamda masigi school institution amadi organization singda tongan thoram pangthotuna lakpagom ngasi 13 ni chanba numitta Paurabida leiba Jam Public School da awareness program pangthokre ngasi ki tharamadu da school asigi founder Wahengbam Badal Maite Leitan Them Damen Rose chairman thangta day observation committee amasung Ningthauja Ajit Kumar Mangang president ki marks na mitunglan sing oina saruk yakhi
Ngasigi Taramadula Laitan Tiam Domendro, Chairman Tangta De Observation Committee na Taramadu World Period na Hai, Inkalaliba Mahirosing na Subnagilari Tamba Asina, Yade, Aikoina, Laisusu Kangba Habasi Yam na Tangay Fade, Maramasna, Mahirosing na Ipai Pusingi Kungul Liklamadu, Liduna, Madubutung inasat Pahabasi Yam na Tangay Padaba Mani, Mahirosing na Taxi Kasi Kangba, Hauna Lonsap Ngak na Tamba Haiba Sisu, Yam na Tangay Fade Haina Pongdoki. Ngarang Gujarat ki turela magi mathata saba thong tatpagi mioi kya laikhidabagi thodo adugi maramda thijilibado ngasigi oinadi lepki hayeng amuk makhata na thijingani hairi mioi kya laikhom marakta punjilangani haina miyamne mi binary bani India ki top forensic laboratory na phongdokil pagi matungina Gujarat ki Morbida zeliba machu turel mathata saba cable thong aduda mi yamana lanbadagi tatkibani thong adu semjinabagi damak tha taret thingjinduda thamlurabani Thong adu ngarang tek kibagi thodota mioi cham ni phumathoi shikre hairi Gujarat based watchmaker Orewa group amanigi employee singna thong samjin bagi thabak tawduna lakibani Gujarat ki chahi hoba numit October 16 ta thong adu hangdokpada mi ka hena lanbada masa solaba chahi chama suraba thong adu tekibani hairi Gujarat ta rally amada saruk yariba Prime Minister Narendra Modi na haikibada Mara leramba singbu lemna khak tharoi haiduna laikhidreba singi mu manungda awa phongdopagi paujal thaki Hinghori sing amadi soklaba singda relief pinaba PM Modi na khangan ki Morbi Municipal Body Chief Chandev Singh Jala na haikibada thong adu hangdokibagi e-pau authority singda pirakide Orewa company na thong adu sizinaba yare haibagi certificate pirakibasu leite thong adu miwe amutada cham kun manga dagi hena lanba yadabani Morbi Municipal Body amasung Orewa Group ki sarwamu oriba Ajanta Manufacturing Private Limited kayana chemagi matungina lisangani kuntra taret phauba thong adu lanbada ticket logadabani hairi ngarang hanging bridge aduda mioi chonga rom matam amutada lanthok lanshin toki hairi Gujarat Assembly Mikhalda Congress na mai pakani haina Congress luchingba Rahul Gandhi na phongdoki mahana makhata na haikibada Aam Aadmi Party AAP na pangai haijabani Gujarat adi Congress asi solid party oribani AAP di malang data laibani lemai dadi laibanate makoi mathodi advertise toduna miyambu ngahan batani Telangana Rashtra Samiti TRS Congress ka puna chaminabagi wafong karishu leite haibasu Rahul Gandhi na phongdoki Morbida thong tekpagi matangdadi comment piu haiba yakide hairi Hojarabeda marapa amukana thamjari Rashtriya Ekta Divas National Unity Day thoram pangthoknakre Low lok palora matung manama sing thajinaba Chief Minister N Biren Alomi singda appeal tokre Make mental health and well-being for all a global priority haibada yumpham moidina World Mental Health Day 2022 pangthokre Loina Gujarat ki cable bridge tatpagi thodota sikiba migi masing chamni pumathoi yokre Ngasigi de paudam pijaba matang solution jare miyang tabiriba singbu kurumjari